Manipuri Story Collection hairibe YouTube channel asida mayamna yamna pamna tanakraba Nilu Laishram na iba Manglangi EPAKTUDA hairiba warisi pakhangba films and entertainments na film moina puthok saduna lagliba Megi tarik kungamapan soklismaniga kunithoi sida Manipur State Film Development Society MSFDS ki auditorium da miyamgi damak release tawjaragan nangina punima aigina thasi Hanta kamo. Kaino ha kamo hasim. Kamo hebene. Yade. Thakta boyra. Oh, nangi. Loina na film sibu seriti show lobining basingna 8837477366 hairiba number sida contact tobiu amuka sumyam da thamjage 8837477366 hairiba number sida contact tobiduna pau phaubiu Namau re haibani ne Gari sibu kam kuina khangkisi haino. Chakpudi chare da. Kenjang di charake. Ironbamga kanghauga. Yam hawa injang ne adudi. uba fangra nangi nungsiba phaobhanbiro khanghanbirero hairiba film si Megi tarik kunga mapandagina June gi tarik kun phaobgi manungda seriti loubiba mioisingi oina lucky draw amakak thamjari hairiba lucky draw sigi prize di atayama natte tabada domna swai lauragadaba adumba prize ni film asibu seriti loubiduna hairiba prize launaba sem sabiyu adomna phangbigadoriba prize si macha natte rupees 1 lakh masi hek yadabada imami asiba hakchang danang nang maisur kadu nang film asibu seriti loubiraga lupa lakh amagi mapu oibiyu lucky draw sida domsu saruk yanabagi khudongchabsu lobi yaroi. Aigi ne haiba malim sida mama macha da natana. Ai kanasu laite. Khangaba. punshilamba mari kisi thokle ngasi tapna shit panushit nai bo chairakle Nang kari right laitana. Ingonda soke khanino. Ingonda sok laitu kai. Konaradra punsigi mito mukta pangno Nine adudi hayo nachagi. Koji ka da mitam liba. Isaji ga inga taibo banda no kodro. Na pabiba. karigino nang naingonda warawraga imonu pida tayo na binisi karigino dati ibimagi maran kari lagi ba ang tahayo Masi puno se kana na tomno ha Imawai da hana haijakraba na troina Hautik so haire Aigi to hakjang khudi ma abigidi Abeka kine kana suai lero Karika Manglangi